India amadi Pakistan anigi marakta ungkhatnaribasigi Matangda Minister of External Affairs ke Union Minister S Jaishankar ka US ke Secretary of State Rubio ga ngasi Wari Sanakhre. India amadi Pakistan ke marakta leiriba phivam asigi matangda nakal anigi marakta Wari shanaba. Hotnabada US na mateng pangnaba hotnage haina khang-hallakle hairi. Hiram asiga mari leirena Rubio na piba report amana hai Pakistan na Jammu and Kashmir amadi Punjab ke mafam kharada attack chathakhraba matung India amadi Pakistan ki marakta leiriba ungkhatnaba ase hinggalakle. Oidiba phivam asiga mari leirena ngasi External Affairs ki Union Minister S Jaishankar da US ke Secretary of State Rubio ko Wari Sanakhre. Hiram asigi matangda US Department of State ke spokesperson na phonrapuri matung ina Secretary Rubio na nakal animakna irang asi chawthoknaba pambai sing khangdokminaduna amadi nakal anigi marakta pau faudoknaduna pamdaba thodok sing thoktanaba khankhe loinana makha tana pamdaba thodok sing thoktanaba nakal anigi marakta wari sanaba honabada US na mateng pangani haina propose tawki hairi marak asida wari saba asiga mari leidana exa thagalakpa post amada minister Dr S Jaishankar na hai mahakna US ke Secretary of State Rubio ga ngasi ayuk wari sanade hauzik oriba phivam asida India na thangliba khongthang ase yamna kumna khantaraba matungda jakshinna paikhatpa khongthang ni haina mahakna phondokhe